Khangabok Lamlong Bazar Khanabiyu Tanabiyu Khangabok Patri Kha Khundon Dalaiba Oja Maiba Thokchom Yaisa Contact number Pijari 7628965816 Amuktanga 7628965816 Lakle Inspector Ahan mamakta the Diamond Radio Channel gi Late Night Story Inspector Tayai Tabiri Bisimbu James Sagruzona Taramnok Chubgaloina Ikok Nona Kurumzari Ngasimu Puduna Laksari Inspector Tayai Chaniga Contrataruk Subataka Sanduk Chari Bathoromasi Hauzik Hingli Banatraga Lake Hidrabakana Gumbaga Kariguma Hiram Amatada Marile Nezadi Wari Singasi Wakalna Saga Chaban Masida Lakpa Wakat Aikoina Lugzabangam Jaro Yamo, kamay tong sige mo. Lambis na di udre kamay tong ni. Muy mabung to phone to na patro. Ay na tong do practice. Nangam to toksi. Hoy, ay toksi. Kono ano sina? Hello? Sir, ito ne sir. Sir, wafa mamata sir. Kaino ito? Kay dore? Sir, isan tong bido kana irum pigena kitang kok torok pa sir. Ado ko ni girum pipa lakada mai gari do labuk te indara maba. Ado sendan do na nalata tar maba sir. Ako shu awang nom ta tanari sir. Sir, kitang tunam ta lapu ba sir. Asing berhai sito. Mane sir. Asing mane sir. Ai ga yamung ka lai. Yamung di kana? Sir, droba ka. Kari. Ai gi chantobi. Ai gi chantobi bo. Pagraba. Gamay, sir. Santos, sir. Gari 통도록. 확인해, sir. 여모, 그냥 또 집어. 어제 복디 람비스트 까림 또 어디에 여모. 까동도 보고 그러잖아 놈이. 망고 말락 실락프시다. 이도 까동도는 코네 티게 돌시고. 이게 전통 비도. 그리고 뭐부터 톡 들어 디판이다. 여모, 까리시 또르베 여모. 마붕 저우 뽀삐 그러더니 맞춰 줘야 되는 라니까노. 라보네. 아무튼 가게고. sir. कुछ दे ले sir. गमई आदले भी सीटों ने गाड़ी तुम तो खाम फनी sir. इतो कदम दरो मकुने सकीब तो कदम दरो sir. सकीब दे कुनो हो बनते sir. असिगे बोरोई मकोंग ले बसे आदगी sim मखारोंगिसिद असिद ngairamu hainabani aduga magi gari di sir gari do sigi labukte interaga leore pare nakoi gari si manana ko yuma mada thamam aduga nakoi chakra akoi khongoli horake sir gari budi thamjarangge sir akoi su khongoli ba sir ito madu nakoi gi thamonate aina igi sonu pibu phangna bathi aina harbu to Pane sir, gamay sir, gari thaw. Sir, gari se kadam da thawni sir. Hauji gi awang lom da salo. Santos, sir, atai police station singda. Barricade thang tok tan gari sing ase. Amam to check taw hayo. Jingna ba leira badi. Phajilo hayo. Pane sir. गाड़ी सिसो मुक थाव ग्रेन कोई योर कोनो कोई थाव नती न मोहाय नोय न बाजिना कमाय थाव दुनिया मो इथो इचन तोंबे गी सु थवाइनी मागी पुंची द खुदोंग थिबा थोकपा हाइबसे आइगी पुंची द सु खुदोंग थिबा थोकपा चपाना गनि माक लेत्रबदी आई लेरुब की सुकाना बलाइती आई खोइशो आई खोइगी लंबी अमदा सोयदन मकी चन तोंबे गी खोंगु लेना भनगदम अस अदुबो यमो कदाइदन मे खोइ थिदुजिबो गाड़ी अखोई लाक्ट्रिङैदा थौग्रबनिना अखोइगदि किलोमीटर 10 मुख खेनरमनेबा हौजिबो कदाइदुनबो खोइ थिदुजिबो ममसु ममजले इतो सोइदनमकि थिथबा यादबनि महक लेत्रगा आइना मतौ करमना युमदा हल्लगा लेगदोरबनो फंगनबा थिगदबनि महक खुदोंग थिबा थोक्लिबनि नितो यमो अदुबुदि केसु काइदेमि थिबुदि थिसेबा अदुबुजि अखोइ क्राइ चासे हाइनो मबुनो फंगे अखोइ चलो हारि अखोइना कुरम चासे हाइनो इतो अखोइना
나칸 넘어도 못 찾거든. 아두가 이천 또미기 콩글 리더비 야다버니. 로 가리에세 아시게 안고 юм식이 만악시다 탐마 마실로. 로 정실로. 호이. 이로 마닝게 인천로. 밀리브로. 까나까나노 까리아이게. 따다 수만이 떠보니 시기보로이모 공시. 코이기 시기보로이모 공시로 많이 따다 시기보로이모 공시다 이천 또 미고 빌리 사비마 가리모 사시 파이르가 마학 레퍼가 레벤 아두부 코이가 가리고 뭐 포르 뭐 비나가다번 코이 욕설 트링에다 마학 마품 마시드기 까나고 뭐 카르나 파도는 포크로말 가리에세 라북도 인타도는 레라미 아두가 샌들수 람비다 따도는 레라미 이봉어 ngasai mamli tawbada aswai da haiphet karino khanaba launaba kari oi haiphet ta khiena ai su chep tharaga haiphet yengbabu mit pudi bungo numidang wairam go ere udre ko kar ngo bomada nupi masama karino moi khangna bra chana bra karino sieli ra karino khangde bungo gari manungda injan dan adum thaugi bra keno ma tawini gari labukta tabudu deidi uhogdredana 따다 아좀브라 하이세 가리기 넘버 가디 컴비브라 이봉어 미티 파트라바니나 라빠가 이 가리디 넘버디 컴하우드레 봉어 아두부 가리디 앙오부 마추니네 얌누가레 따다 아두디 가리세 에코 헤잉 로저르케 하우지키데 코이 콩글럼 탈리저르케 파니 봉어 로 서실로 여보 아두디 가리 마추도 앙오부 마다 전도 비동게 하리디 데데 하면 프로이드로 이토 아두수 파가니 얌투놈 다 하이네거든 야뭐 난 가리도 더러네 가리 더너 이 본도 떨어게 봐 파래 털어실라 사도스 하우주 파우데 코니 살리블람 비시다 가리금 멈트길리 콜레이트 살리브 가리 메암시다 이선토미 여롱간에 해버디 까름나 강가니 아두부 잭 더보기 가리 파울레 सर चेक तौबदि हुजु फाव गारि मद नुपि मद परक्ते हरिय सर फारे अमुकसु पाव पिखो करिगुम गारि द नुपि म यावदुन लालबदि मद फाजिनदन थंगदबने फागनि सर इतोनि ने कइनो फोन तोरेसिदे हेलो इतो करि लेरे सर हौजु खनि गारि दिन सम संगद सर अदुगी लबि मपान लेबि युमदुगी अहलमना कार अंगु बमद नुपि मसामा चेन बोय करी बोय चिंग बोय गाड़ी द नमदन हापसन के हाइबा पाव मदि फंगे सर इतो असेंब्रो वाफम से माने सर गाड़ी म चुदु अंगो बने हरि सर फरे इतो आई थमके सर करी सदोस गाड़ी म चुदु अंगो बने हरि अंगो ब गाड़ी मदा नुपि मसामा मसाने यादन चिंग बोय करी बोय गाड़ी तो इंखर के हरि अदुनदि लंबी द लाप गाड़ी अंगो ब पुनमा अमता थादन चेक तो गदबने हाइको फंगनी सर मोथे 감도래 सर थबकति माइ पाक्चरे सर करी थबक माइ पाले अदुदि आइगे ओदर गाइदन ले आइने नोंद तोरबि फोन सिनतन नंग नेंगोद फोन तोरप यारो अदुगा आइने फोन सेक थमकिबगा नंग सीजन एरबि सिमदु थुदे गदब अदुगा आइने हारि सिमने ता आइने पिबानि सुब सिमदो मदु हावकदब नंग नोंद तेना नेंगोद फोन तोप यारो को अरे सर आइ मोथे हाइबि सर नुपि मसादु तसेंगना फारेको सर अखोइगी कस्टडी लेजरबन फजन निंगथि जना थम चिंग पुरबदी चिंग सिंग बताबन ए करिनो पुलिस लाकनी पुलिस ति लाकनी आंगाचा कुमदरो युमसी मथमखा मनिंग लोइनमक मखोइगी सिदा लेरिबा कासिंग अममुता हांदोंतनी येंगो अदुगा फमुंग मखा उपु मखोइगी लेरिबा रोन मकासिंगसु लोइनी येंगो यस सर वेलकम इंस्पेक्टर तयाय करिनो इसानो पासु फाबिरे अखोइबु सुमु फाबा लाग्लिब्रो करी चार्ज तमु आइबु फाबा लाग्पिरिबनो है आइगी सनु पिकाले आयो आइगी सनु पिकाले करिया आइबु
ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯁꯦꯟꯅꯕ ꯃꯤ ꯃꯥꯟꯕ꯭ꯔꯣ? ꯅꯆꯥꯅꯨꯄꯤꯗꯨ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯅꯤꯅ ꯈꯪꯅ ꯆꯥꯟꯅꯕꯗ ꯆꯦꯟꯕ ꯆꯣꯡꯕ ꯀꯅꯥꯅ ꯈꯪꯅꯤ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯅꯨꯄꯥ ꯅꯍꯥ ꯎꯅꯕ ꯆꯠꯂꯝꯕꯁꯨ ꯌꯥꯏꯅ. ꯔꯥꯃꯦꯁꯣꯔ, mind your language. 우시ꯠꯇꯕ ꯇꯧꯒꯅꯨ. ꯅꯪꯅ ꯊꯤꯡꯖꯜꯂꯛꯂꯤꯕ ꯈꯨꯠ ꯑꯗꯣ ꯅꯣꯡꯁꯥꯒꯤ ꯈꯌꯥꯠꯇꯅꯤ. ꯑꯩꯅ ꯆꯤꯛꯊꯠꯅꯤꯡꯕ ꯃꯇꯝꯗ ꯅꯈꯨꯠ ꯑꯗꯣ ꯀꯦꯟꯒꯅꯤ. ꯀꯔꯤ? ꯅꯣꯡꯁꯥ? ꯍꯣꯏ ꯅꯣꯡꯁꯥ, ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯒ ꯅꯪꯅ ꯐꯥꯎꯕꯤꯔꯤꯕꯅꯤꯅ. ꯑꯩ ꯏꯆꯥꯅꯨꯄꯥꯗꯣ ꯃꯇꯨ ꯅꯥꯝꯃ ꯇꯦꯛꯄ ꯌꯥꯔꯣꯏ. ꯀꯔꯤꯒꯨꯝꯕ ꯏꯆꯥꯗꯨ ꯅꯪꯅ ꯑꯣꯠ ꯅꯩꯗꯅ ꯊꯥꯔꯠ ꯗꯤꯒ꯭ꯔꯤ ꯃꯦꯊꯣꯠ ꯁꯤꯖꯤꯟꯅꯗꯅ ꯁꯁꯇꯦꯟ ꯏꯟꯇꯔꯣꯒꯦꯁꯟ ꯇꯧꯗꯅ ꯅꯪꯅ ꯂꯥꯛꯅꯕ ꯇꯥꯔꯒꯁꯨ ꯍꯣꯏ ꯅꯪ ꯆꯩꯅꯥ ꯍꯦꯟꯅ ꯐꯪꯕ ꯑꯣꯏꯒꯅꯤ. ꯀꯔꯤꯁꯨ ꯅꯠꯇꯕ ꯊꯧꯗꯣꯛ ꯑꯃꯗ ꯅꯪꯅ ꯏꯆꯥꯕꯨ ꯆꯣꯞꯍꯜꯂꯦꯗꯅ. ꯃꯗꯨ ꯈꯛꯇꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯏꯖꯠ ꯑꯃꯗꯩꯗꯤ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯃꯃꯥꯡꯗ ꯑꯩ ꯂꯩꯈꯥ ꯇꯥꯍꯜꯂꯦꯗꯅ. ꯇꯨꯃꯤꯟ ꯂꯩꯌꯣ. ꯅꯆꯥꯗꯤ ꯐꯠꯇ꯭ꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕ ꯌꯥꯕ꯭ꯔꯣ? ꯅꯪꯅ ꯑꯩꯒ ꯂꯝꯕꯥ ꯄꯥꯕ ꯉꯝꯗ꯭ꯔꯒ ꯑꯩꯒꯤ ꯑꯁꯣꯟꯕ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯅꯪꯅ ꯐꯥꯖꯤꯜꯂꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯁꯟꯇꯣꯁ, ꯁꯔ, ꯃꯊꯛ ꯃꯈꯥ ꯌꯦꯡꯂꯕ꯭ꯔꯥ? ꯁꯔ, ꯂꯣꯏꯅ ꯌꯦꯡꯖꯔꯦ ꯁꯔ. ꯏꯃꯨꯡ ꯑꯁꯤꯗꯗꯤ ꯑꯇꯩ ꯀꯩꯁꯨ ꯆꯤꯡꯅꯕ ꯂꯩꯇꯦ. ꯐꯔꯦ, ꯃꯤꯁꯇꯔ ꯔꯥꯃꯦꯁꯣꯔ, ꯅꯪꯅ ꯄꯥꯏꯕ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ. ꯀꯔꯤꯒꯤ? ꯑꯩꯅ ꯄꯥꯏꯕ ꯐꯣꯟ ꯅꯪꯅ ꯄꯥꯏꯗꯣꯏꯗꯤ. ꯉꯥꯏꯈꯣꯅꯦ, ꯅꯣꯏ ꯄꯨꯂꯤꯁꯁꯤꯕꯨ ꯄꯩꯁꯥ ꯅꯤꯕꯗꯤ ꯍꯦꯟꯇꯣꯛꯇꯅ ꯃꯤꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯅꯤꯗ ꯁꯤꯖꯤꯟꯅꯔꯕ꯭ꯔꯅꯦ? ꯃꯗꯨꯒꯤ ꯃꯔꯝ ꯅꯪ ꯀꯣꯟꯅ ꯈꯪꯒꯅꯤ. ꯑꯩꯅ ꯄꯤꯔꯣꯗꯤ ꯀꯣꯛ ꯄꯤꯔꯛꯑꯣ. ꯅꯪꯅ ꯃꯣꯕꯥꯏꯜ ꯄꯥꯏꯈꯤꯕꯗ ꯑꯩꯅ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯦ. ꯄꯥꯏꯌꯨ. ꯅꯄꯨꯟꯁꯤꯗ ꯑꯗꯨꯛ ꯌꯥꯝꯅ ꯇꯥꯡꯕ ꯐꯣꯟꯒꯗꯨ ꯄꯥꯏꯕ ꯐꯪꯂꯝꯒꯅꯤ ꯊꯥꯖꯗꯦ. iPhoneꯅꯤꯀꯣ, iPhone. ꯑꯗꯨꯒ ꯐꯣꯟ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯡꯕꯁꯨ ꯉꯝꯃꯣꯏ. ꯑꯩꯒꯤ ꯈꯨꯕꯤ ꯑꯁꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯪꯅ ꯐꯣꯟ ꯍꯥꯡꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯅꯨ. ꯔꯥꯃꯦꯁꯣꯔ, ꯐꯣꯟꯁꯤ ꯍꯥꯡꯅꯅꯕꯒꯤꯗꯃꯛ ꯅꯪꯒꯤ ꯈꯨꯕꯤ ꯑꯗꯣ ꯊꯥꯡ ꯃꯆꯥ ꯑꯃꯅ ꯀꯛꯊꯠꯂꯒ ꯑꯩꯅ ꯄꯨꯈꯤꯕ ꯌꯥꯏ. ꯑꯗꯨꯕꯨ ꯑꯩ ꯄꯨꯂꯤꯁꯅꯤ ꯍꯥꯏꯕ ꯅꯪ ꯀꯥꯎꯔ ꯃꯥꯜꯂꯦ. ꯅꯪꯒꯤ ꯐꯣꯟ ꯑꯁꯤ ꯑꯩꯅ ꯑꯗꯨꯃꯛ ꯍꯥꯡꯕ ꯌꯥꯍꯟꯒꯅꯤ. ꯀꯔꯤ? ꯑꯩꯒꯤ ꯈꯨꯕꯤ ꯌꯥꯎꯗꯅ ꯅꯪꯅ ꯍꯥꯡꯍꯟꯒꯗꯧꯔꯤꯕ? ꯁꯟꯇꯣꯁ, ꯁꯔ, ꯈꯨꯕꯤ ꯑꯁꯤꯅ ꯐꯣꯟꯗꯣ ꯍꯥꯡꯉꯨ. ꯍꯩ, ꯊꯥꯗꯣꯛꯅꯦ. ꯍꯩ, ꯂꯦꯡꯒꯅꯨ, ꯅꯈꯨꯠꯇꯣ ꯂꯦꯡꯒꯅꯨ. ꯈꯨꯕꯤꯁꯤ ꯀꯛꯊꯠꯇꯅꯅꯦ. ꯍꯩ, ꯇꯧꯔꯛꯀꯅꯨ. ꯀꯝꯗꯧꯔꯕ? ꯐꯣꯟ ꯍꯥꯡꯉꯦ. ꯁꯟꯇꯣꯁ, ꯁꯔ, ꯐꯣꯟ ꯍꯥꯡꯉꯕꯅꯤꯅ ꯃꯥꯒꯤ ꯁꯦꯠꯇꯤꯡꯗꯣ ꯆꯪꯉꯨ. ꯐꯣꯟ ꯂꯣꯛ ꯇꯧꯅꯅꯕ ꯃꯍꯥꯛꯅ ꯈꯨꯕꯤꯗ ꯊꯝꯂꯤꯕꯗꯨ ꯁꯦꯠꯇꯤꯡꯗꯨ ꯁꯦꯝꯗꯣꯛ. ꯑꯗꯨꯒ ꯐꯣꯟ ꯃꯃꯥꯏꯗꯨꯗ ꯄꯥꯁꯋꯥꯔꯗ ꯑꯃ ꯌꯥꯎꯍꯟꯒꯅꯨ. ꯌꯦꯁ ꯁꯔ. ꯃꯤꯁꯇꯔ ꯔꯥꯃꯦꯁꯣꯔ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯅꯪꯒꯤ ꯐꯣꯟ ꯑꯁꯤꯗ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯩ? ꯅꯪꯒꯤ ꯐꯣꯟ ꯑꯁꯤꯗ ꯀꯅꯥꯒ ꯄꯥꯎ ꯐꯥꯎꯅꯩ? ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯊꯤꯔꯣꯏꯗ. ꯅꯪꯉꯣꯟꯗ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯒꯤꯅꯤ. ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯀꯁꯇꯗꯤꯗ ꯆꯠꯂꯨꯈꯤꯒꯦ. ꯑꯩ ꯏꯟꯁꯄꯦꯛꯇꯔ, ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯤꯡꯅꯔꯦ. ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯇꯦꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯗꯕ ꯐꯩ. ꯅꯪꯅ ꯑꯩꯒꯤ ꯐꯣꯟ ꯄꯨꯔꯒ ꯑꯩꯉꯣꯟꯗ ꯀꯔꯤ ꯕꯗꯅꯥꯝ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕ? ꯔꯥꯃꯦꯁꯣꯔ, ꯊꯕꯛ ꯑꯁꯤꯗ ꯅꯪ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯐꯅꯤ. ꯀꯔꯤꯒꯨꯝꯕ ꯅꯪ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ. ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯂꯩꯔꯤꯕꯁꯤ ꯑꯩꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯀꯁꯇꯗꯤꯗꯅꯤ. ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕꯒꯤ ꯀ꯭ꯂꯨ ꯑꯃꯇꯪ ꯐꯪꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯁꯇꯗꯤꯗꯒꯤ ꯅꯥꯟꯊꯣꯛꯑꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯦ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯝ ꯈꯪꯍꯧꯔꯣ. ꯆꯠꯂꯨꯈꯤꯒꯦ. ꯏꯟꯁꯄꯦꯛꯇꯔ! ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯇꯦꯝꯁꯤꯡꯅꯕ ꯇꯥꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ. ꯔꯥꯃꯦꯁꯣꯔ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯁꯦꯡꯅ ꯇꯥꯛꯀꯅꯤ. ꯔꯥꯃꯦꯁꯣꯔ, ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯁꯦꯡꯕ ꯇꯥꯛꯅꯅꯕꯒꯤ ꯃꯇꯝ ꯑꯗꯣ ꯃꯤꯀꯨꯞ ꯈꯔꯇ ꯉꯥꯏꯔꯕꯅꯤ. ꯆꯦꯛꯁꯤꯜꯂꯨ. ꯉꯁꯤ ꯑꯍꯤꯡ ꯐꯃꯨꯡꯗ ꯇꯨꯝꯕ ꯐꯪꯗꯅ ꯂꯣꯀꯞꯇ ꯇꯨꯝꯕꯁꯨ ꯌꯥꯏ. ꯆꯠꯂꯨꯈꯤꯒꯦ. ꯇꯌꯥꯏ, ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ, ꯅꯪ ꯈꯪꯒꯅꯤꯗꯅ. ꯁꯔ, ꯀꯃꯥꯏ ꯇꯧꯕ ꯍꯧꯖꯤꯛ? ꯁꯟꯇꯣꯁ, ꯃꯥꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯅꯝꯕꯔ ꯂꯣꯏ ꯄꯨꯊꯣꯛꯎ. ꯑꯗꯨꯒ ꯃꯗꯨꯒꯤ ꯂꯣꯀꯦꯁꯟꯁꯤꯡ ꯑꯩꯈꯣꯏ ꯈꯪꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ. ꯏꯃꯤꯗꯤꯌꯦꯠꯂꯤ, ꯍꯧꯖꯤꯛꯃꯛ ꯁꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔꯁꯤꯡꯗ ꯍꯥꯏꯈꯣ. ꯑꯊꯨꯕ ꯑꯃꯒꯤꯅꯤ ꯍꯥꯏꯈꯣ. ꯑꯗꯨꯒ
마기 폰두다 까리그마 아노브 넘버싱 여름 바타르게디 넘버싱에도 소이드나 파우 폰을 보이게니 아토보 마탐도 산토스 quick 파그니셔 아이 얌투는 파우 피자 그렇게 가마이 아이 코이 사나 바톡시 sir 한닥때 코이 그다이 됐으니 sir 가마이 ngasi디 아이 뽕ning 얌노 누시바 놈이니 미뽕 코디먹기 개싱다 이나 마이 빡나버기다막 아인 호네 아두고 아이 이사기 뭉기 톨록바 마탐다 아이 이사다 아이 이사다 뚜중 리버닉 리버가리기노 아두고 렘 아마타 타로이 렘 아마타 타로이 인스펙터 때에 까나노 하이브도 마약 생나 타가니 너마이 가리 토노바 독시 아두고 가리고마 톡독 어시다 세나바 따람라바 라메쇼 ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯄ꯭ꯔꯤꯟꯁ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯗ꯭ꯔꯤ ꯑꯐꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯏꯁꯣꯔꯒꯤ ꯌꯥꯊꯪꯒꯨꯝ ꯏꯟꯕ ꯍꯥꯏꯕꯁꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯃꯛ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯆꯂꯣ ꯒꯥꯡꯃꯩ ꯍꯧꯖꯤꯛꯀꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯒꯥꯔꯤ ꯊꯧꯒꯗꯕꯅꯤ ꯑꯗꯨꯒ ꯁꯟꯇꯣꯁ ꯑꯊꯨꯕ ꯃꯇꯝꯗ ꯁꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔꯁꯤꯡꯗꯒꯤ ꯂꯣꯀꯦꯁꯟꯁꯤꯡ ꯑꯗꯨ ꯈꯪꯉꯒ ꯊꯕꯛ ꯃꯈꯥ ꯆꯠꯊꯅꯕ ꯊꯨꯅ ꯍꯣꯠꯅꯁꯤ ꯐꯅꯤ ꯁꯔ ꯑꯩ ꯄꯥꯎ ꯐꯥꯎꯖꯈ꯭ꯔꯒꯦ ꯆꯂꯣ ꯒꯥꯡꯃꯩ ꯒꯥꯔꯤ ꯊꯧꯔꯣ ꯐꯒꯅꯤ ꯁꯔ ꯌꯥꯃꯣ ꯃꯣꯏ ꯒꯥꯔꯤ ꯊꯧꯗꯣꯛꯈ꯭ꯔꯦ ꯉꯥꯏꯈꯣ ꯃꯈꯣꯏꯅ ꯁꯤ ꯌꯨꯝꯁꯤ ꯆꯪꯉꯤꯁꯤ ꯀꯩꯒꯤꯅꯣ ꯁꯤꯗ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯌꯥꯃꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦꯗ ꯏꯇꯣ ꯁꯣꯏꯗꯅꯃꯛꯀꯤ ꯃꯔꯤ ꯑꯃ ꯂꯩꯅꯔꯝꯒꯗꯕ ꯃꯥꯜꯂꯦ ꯃꯆꯟꯅꯨꯄꯤ ꯃꯥꯡꯉꯒ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯁꯣꯏꯗꯅ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯆꯤꯡꯅꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯌꯥꯃꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯣꯏ ꯏꯃꯨꯡꯗ ꯆꯪꯉ ꯍꯪꯉꯨꯁꯦ ꯍꯥꯏꯔꯣ ꯍꯪꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯆꯪꯉꯒ ꯍꯪꯉꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯔꯝꯗꯅꯣ ꯀꯔꯤ ꯍꯪꯕꯗ ꯃꯣꯏꯅ ꯀꯔꯤ ꯈꯨꯝꯃꯛꯀꯗꯧꯔꯤꯒꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯏꯇꯣ ꯃꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯇꯣ ꯑꯗꯨ ꯌꯥꯃꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯇꯧꯐꯝ ꯈꯪꯗꯦ ꯃꯇꯝꯅꯗꯤ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛ ꯑꯩ ꯂꯩꯕ ꯌꯥꯗꯦꯅꯦ ꯏꯇꯣ ꯑꯁ ꯌꯥꯃꯣ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯍꯧꯗꯣꯛꯆꯔꯝꯗꯗꯤ ꯐꯗꯧꯅꯤ ꯀꯗꯥꯏꯗꯒꯤ ꯌꯦꯔꯨꯝ ꯄꯤꯔꯨꯁꯤꯅꯦ ꯍꯧꯗꯣꯛꯎꯔꯦ ꯑꯁ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃ ꯁꯥꯔꯝꯃꯁꯨ ꯐꯗꯧꯕ ꯏꯇꯣ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯀꯥꯏꯕ ꯑꯃꯠꯇ ꯄꯨꯔꯛꯄ ꯅꯠꯇꯦ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯈꯣꯏꯅ ꯌꯦꯔꯨꯝ ꯄꯤꯕꯒꯤ ꯀꯧꯊꯣꯛꯂꯝꯗ꯭ꯔꯕꯁꯨ ꯉꯁꯤ ꯅꯠꯇ꯭ꯔꯕꯁꯨ ꯍꯌꯦꯡ ꯅꯠꯇ꯭ꯔꯕꯁꯨ ꯍꯥꯡꯆꯤꯠ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛꯄꯨ ꯍꯥꯟꯅꯗꯒꯤ ꯂꯨꯝꯗꯨꯅ ꯂꯩꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯝꯂꯤꯕꯁꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯗꯣ ꯃꯗꯨꯗꯤ ꯈꯪꯕ ꯄꯥꯝꯃꯤ ꯃꯨꯊꯤꯌꯥ ꯀꯩꯅꯣ ꯅꯣꯏꯒꯤ ꯁꯥꯔꯗꯨꯕꯨ ꯐꯣꯟ ꯇꯧꯔꯛꯀꯅꯦꯁꯨ ꯍꯥꯏ ꯑꯁ ꯀꯥꯡꯁꯤꯅ ꯆꯤꯛꯄꯗꯁꯨ ꯂꯣꯏꯔꯦ ꯒꯨꯗ ꯅꯥꯏꯠ ꯈꯔ ꯌꯥꯎꯔꯝꯃꯁꯨ ꯐꯗꯧꯕ ꯀꯔꯤꯅꯣ ꯀꯥꯡ ꯍꯤꯗꯥꯛ ꯑꯇꯩ ꯑꯇꯩ ꯌꯥꯎꯗ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯀꯥꯡ ꯍꯤꯗꯥꯛꯅꯣꯅꯦ ꯕꯣꯟꯙꯨ ꯄꯩꯁꯥꯅꯤꯅꯦ ꯇꯥꯟꯗꯣꯏꯁꯦ ꯄꯩꯁꯥ ꯍꯣꯏꯅꯦ ꯃꯨꯊꯤꯌꯥ ꯄꯩꯁꯥꯗꯨꯕꯨꯗꯤ ꯄꯩꯁꯥꯅꯦꯕꯣ ꯄꯩꯁꯥ ꯈꯨꯇꯥꯟꯗꯨ ꯀꯥꯡ ꯈꯨꯆꯤꯛꯁꯤꯒ ꯍꯥꯏꯔꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯀꯔꯤꯅꯣ ꯑꯁ ꯃꯩ ꯊꯥꯟꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯁꯤꯗꯩꯗ ꯑꯁ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯗꯣꯏꯅꯣ ꯃꯤ ꯁꯤꯗ ꯁꯨꯝ ꯍꯤꯡꯂꯤꯌꯣ ꯍꯥꯏꯖꯜꯂꯣ ꯈꯪꯗꯦꯗ ꯒꯧꯔꯕꯤ ꯐꯣꯟꯁꯨ ꯇꯧꯔꯛꯀꯅꯨ ꯍꯥꯏ ꯐꯣꯟ ꯇꯧꯔꯗꯤ ꯃꯤꯋꯥ ꯇꯥꯅꯤ ꯍꯥꯏ ꯒ꯭ꯌꯥꯟ ꯇꯥꯕꯖꯥꯠ ꯅꯠꯇꯦꯗ ꯇꯧꯔꯤ ꯑꯦ ꯑꯗꯨꯗꯤ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄ ꯑꯗꯨꯝ ꯉꯥꯏ ꯇꯥꯔꯦ ꯉꯥꯏ ꯇꯥꯕꯅꯤꯅꯦ ꯒꯧꯔꯕꯤ ꯐꯣꯟꯗꯣ ꯉꯥꯏꯕ ꯇꯥꯕꯅꯤꯅꯦ ꯒꯧꯔꯕꯤ ꯑꯁ ꯀꯩꯅꯣꯅꯦ ꯃꯁꯛꯁꯨ ꯏꯐ ꯐꯖꯩ ꯃꯆꯤꯟꯁꯤꯗ ꯐꯤ ꯀꯤꯁꯜꯂꯤꯁꯦ ꯊꯥꯗꯣꯛ ꯍꯥꯏꯔꯒ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯋꯥꯕꯗꯤ ꯋꯥꯔꯝꯃꯅꯤ ꯉꯁꯥꯏꯗꯩꯅꯦ ꯄꯨꯟꯁꯤꯜꯂꯤꯁꯤꯕꯣ ꯉꯥꯏꯍꯥꯛ ꯊꯥꯗꯣꯛꯄꯤꯁꯤꯔꯣ ꯑꯁ ꯒꯧꯔꯕꯤ ꯑꯗꯨ ꯊꯥꯗꯣꯛꯎꯔꯗꯤ ꯂꯣꯏꯔꯦꯗꯅ ꯒꯧꯔꯕꯤ ꯄꯩꯁꯥꯁꯨ ꯐꯪꯍꯧꯗ ꯑꯗꯒꯤ ꯄꯨꯂꯤꯁꯅꯁꯨ ꯐꯥ ꯑꯁ ꯑꯋꯥꯐꯝꯗ ꯇꯥꯗꯧꯔꯤ ꯄꯣꯠꯅꯤꯗ ꯑꯗꯨꯒ ꯊꯥꯗꯣꯛꯂꯨꯁꯦ ꯃꯤꯅꯨꯡꯁꯤꯒ ꯎꯠꯂꯨ ꯌꯥꯄꯣꯟꯇꯦꯁꯦ ꯉꯥꯏꯈꯣꯅꯦ ꯃꯨꯊꯤꯌꯥ ꯑꯁꯤꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯒꯦꯅ ꯐꯥꯔꯤꯖꯥꯠꯂꯣ ꯑꯁ ꯒꯧꯔꯕꯤ ꯅꯪꯁꯨ ꯌꯥꯏꯍꯦ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯒꯦꯕꯨ ꯁꯨꯃꯥꯏꯅ ꯐꯥꯅꯕ꯭ꯔꯣ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩ ꯃꯥꯜꯂꯦ ꯏꯕꯨꯡꯉꯣ ꯅꯨꯡꯉꯥꯏꯅꯗꯕ ꯑꯗꯨꯒꯤꯅꯤ ꯄꯔꯥ ꯇꯝꯕꯤꯕ꯭ꯔꯥ ꯀꯩꯅꯣ ꯉꯥꯏꯈꯣꯅꯦ ꯃꯨꯊꯤꯌꯥ ꯅꯨꯄꯤꯁꯤꯅ ꯉꯁꯥꯏ ꯃꯥ ꯐꯥꯕ ꯃꯇꯝꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯑꯗꯨꯒ ꯍꯥꯏꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒ ꯀꯔꯤ ꯊꯣꯛꯅꯕꯖꯥꯠꯅꯣꯕ ꯅꯠꯇ꯭ꯔꯒ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗ ꯇꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯔ ꯃꯥꯏ ꯉꯁꯥꯏꯗꯨꯕꯨ ꯑꯁ ꯅꯪꯁꯨ ꯃꯥ ꯍꯥꯏꯗꯨꯗꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯃꯆꯟꯅꯨꯄꯤꯅꯤ ꯇꯧꯔꯛꯀꯅꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯁꯦꯡꯀꯤ ꯃꯆꯟꯅꯨꯄꯤ ꯑꯣꯏꯖꯥꯠꯂꯣ
ꯑꯁ ꯒꯧꯔꯕꯤ ꯅꯪꯁꯨ ꯄꯨꯔꯥ ꯒꯧꯔꯔꯦꯍꯦ ꯁꯩꯇ ꯑꯣꯏꯕ ꯊꯕꯛ ꯇꯧꯖꯦꯅ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃꯨꯛ ꯇꯧꯔꯛꯏꯗꯨꯕꯣ ꯑꯁ ꯃꯨꯊꯤ ꯑꯗꯨꯗꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯐꯔꯣꯏꯍꯦ ꯑꯁ ꯑꯁꯦꯡꯀꯤꯔꯣ ꯁꯤꯕꯣ ꯃꯥꯅꯦ 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 ꯍꯦꯛ ꯃꯆꯥꯅꯨꯄꯤꯅꯦ ꯃꯤꯌꯥ ꯃꯣꯏ ꯃꯌꯨꯝꯗꯒꯤꯅꯦ ꯊꯤꯔ ꯂꯥꯛꯏꯗꯣ ꯑꯁ ꯑꯗꯨꯏꯗꯤ ꯅꯪ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯌꯥꯗ꯭ꯔꯣ ꯅꯪꯅꯗꯤ ꯅꯨꯄꯤ ꯑꯃ ꯐꯥꯔꯗꯧꯅꯤ ꯍꯥꯏꯔꯒ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁ ꯄꯩꯁꯥ ꯐꯪꯗꯧꯕ ꯊꯕꯛ ꯂꯩꯕ꯭ꯔꯥ ꯑꯗꯨꯗꯤ ꯂꯩ ꯍꯥꯏꯔꯒ ꯅꯪ ꯄꯨꯔꯛꯄꯩ ꯋꯥꯅꯤ ꯍꯧꯖꯤꯛ ꯅꯪ ꯑꯃꯨꯛ ꯏꯟꯁꯄꯦꯛꯇꯔ ꯇꯦꯗ ꯇꯥꯛꯊꯣꯛꯒꯦ ꯍꯥꯏꯔꯣ ꯇꯥꯛꯊꯣꯛꯑꯁꯨ ꯅꯪ ꯑꯗꯨꯝ ꯁꯤꯔꯅꯤ ꯑꯩꯁꯨ ꯑꯗꯨꯝ ꯁꯤꯔꯅꯤ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯄꯩꯁా ꯐꯪꯍꯧꯔꯒ ꯑꯩꯈꯣꯏ ꯁꯥꯔꯗ ꯑꯗꯨꯝ ꯁꯤꯟꯅꯈ꯭ꯔ ꯂꯣꯏꯔꯦ ꯃꯥ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯅꯤ ꯀꯩꯅꯣ ꯑꯁ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯉꯁꯥꯏꯗꯤ ꯏꯕꯥꯅꯤ ꯉꯥꯡꯅꯩꯁꯤꯗꯤ ꯃꯥꯏ ꯃꯅꯥꯁꯤꯗꯤ ꯇꯥꯔꯝꯃꯣꯏꯗ꯭ꯔꯣ ꯃꯆꯤꯟ ꯈꯛꯇꯅꯤ ꯐꯤ ꯄꯨꯜꯂꯤꯗꯤ ꯑꯦ ꯍꯣꯏꯅꯦ ꯑꯁ ꯑꯗꯨꯗꯤ ꯃꯁꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯃꯔꯝꯗꯤ ꯃꯥ ꯂꯣꯏ ꯈꯪꯈ꯭ꯔꯕꯅꯤ나 ꯑꯩꯈꯣꯏꯒꯤꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏꯕ ꯑꯁ ꯑꯝꯇ ꯍꯪꯉꯨꯁꯦ ꯌꯥꯗ꯭ꯔꯒꯅꯦ ꯀꯣꯛ ꯍꯥꯠꯇꯣꯛꯄ꯭ꯔ ꯀꯩꯅꯣꯝ ꯇꯧꯁꯤꯁꯦ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯑꯩꯈꯣꯏꯅ ꯅꯤꯕꯨ ꯈꯪꯈ꯭ꯔꯕ ꯂꯣꯏꯔꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯨꯊꯤ ꯑꯩ ꯄꯩꯁꯥꯒ ꯄꯥꯝꯗꯦꯀꯣ ꯑꯝꯇ ꯐꯣꯟ ꯇꯧꯔ ꯑꯝꯇ ꯍꯪꯉꯨꯁꯦ ꯁꯠ ꯁꯠ ꯑꯝꯇ ꯐꯣꯟ ꯇꯧ ꯐꯣꯟ ꯇꯧꯕꯗꯨ ꯃꯥ ꯇꯧꯔꯛꯑꯣ ꯍꯥꯏꯕꯅꯦ ꯃꯤ ꯒꯧꯔꯕꯤ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯒꯧꯔꯕꯤ ꯄꯨꯔꯥ ꯒꯧꯔꯔꯦꯍꯦ ꯅꯪꯁꯨ ꯉꯥꯏꯈꯣꯁꯦ ꯑꯗꯨ ꯑꯣꯏꯔꯒ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯅ ꯍꯥꯏꯐꯦꯠ ꯁꯣꯛꯎꯅꯨ ꯃꯁꯥꯒ ꯁꯣꯛꯎꯅꯨ ꯍꯣꯔꯦꯟꯅꯦ ꯂꯥꯛꯑꯒ ꯁꯥꯔꯅ ꯑꯃꯨꯛ ꯂꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯛꯀꯅꯤ ꯋꯥ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤꯀꯣ ꯉꯥꯏꯈꯣ ꯃꯤ ꯁꯨꯝ ꯗꯤꯜ ꯂꯦꯟꯒꯦꯕ ꯕꯦꯃ ꯑꯣ ꯕꯦꯃ ꯅꯪꯒꯤ ꯅꯃꯤꯡꯁꯤꯕꯨ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯃ ꯕꯦꯃꯧ ꯅꯪꯒꯤ ꯅꯃꯤꯡꯗꯨꯕꯨ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯕ ꯑꯁ ꯒꯧꯔꯕꯤ ꯃꯆꯤꯟ ꯂꯦꯟꯖꯜꯂꯤꯕ ꯃꯤꯗꯣ ꯃꯃꯤꯡ ꯍꯪꯒ ꯀꯃꯥꯏ ꯈꯨꯝꯃꯛꯇꯣꯏꯅꯣ ꯍꯩ ꯒꯧꯔꯕꯤ ꯅꯪꯁꯤ ꯄꯨꯔꯥ ꯒꯧꯔꯔꯦꯍꯦ 이보 모티 낭수 야이 무레 마틱 티레 마틱 낭수바 아시행바 마키 모티니 해 숨딜렌 마네나 하레 마친지 항투 어디 마주 마밍도 라우라가 하이라카도리니냐 니 로인 따라디 살라 따도림니니 뭐아 인스펙터 때 야이 마찬 우피니 너희 파리자 거리노 해 아이주 강에 숨딜렌 베와니 베마 오 베마 ꯅꯪꯒ ꯑꯩꯒ ꯀꯣꯏꯅꯔꯁꯤꯔꯣ ꯅꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯥꯕ ꯁꯤ ꯍꯥꯟꯅ ꯈꯪꯅꯕ ꯂꯩꯔꯒꯅ ꯀꯣꯛ ꯇꯣꯛꯅꯔꯣꯕ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯅꯪ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯒꯤ ꯅꯨꯄꯤꯒ ꯌꯥꯝ ꯑꯣꯏꯅꯤꯡꯉꯦꯕ ꯌꯦꯡꯉꯨꯅꯦ ꯃꯃꯤꯠ ꯀꯥꯏꯁꯤꯅ ꯇꯒꯨꯞ ꯇꯧꯔꯤꯅꯤ ꯏꯁ ꯃꯅꯥꯇꯣꯟ ꯀꯥꯏꯁꯤꯅ ꯔꯥꯁꯤ ꯌꯥꯝ ꯂꯩ ꯄꯤꯁꯨꯝ ꯀꯥꯏꯁꯤꯅ ꯏꯃꯥꯏ ꯁꯖꯤ ꯃꯤꯇꯥꯒꯣꯒꯤ ꯏꯃꯥꯏ ꯄꯤꯝ ꯅꯪ ꯌꯥꯝ ꯄꯥꯝꯈꯠꯂꯦꯕꯨ ꯅꯪ ꯅꯆꯤꯟꯗꯨ ꯊꯥꯗꯣꯛꯑꯒꯦ ꯅꯣꯏ ꯇꯥꯃꯣꯗꯁꯨ ꯀꯩꯝ ꯍꯥꯏꯔꯣꯅꯨ ꯅꯪ ꯑꯩ ꯀꯣꯏꯅꯔꯁꯤꯗꯅ ꯅꯣꯏ ꯇꯥꯃꯣꯅ ꯅꯪꯉꯣꯟꯗ ꯉꯥꯡꯅꯦꯅ ꯀꯤꯔꯤꯔꯣ ꯑꯗꯨꯏꯗꯤ ꯀꯔꯤꯝ ꯀꯤꯔꯨꯅꯨꯗ ꯇꯥꯃꯣ ꯑꯩ ꯒꯧꯔꯕꯤꯒ ꯀꯣꯏꯕ ꯆꯠꯄꯅꯦ ꯈꯤꯇꯪ ꯊꯦꯡꯇꯣꯛꯈꯤꯗꯅ ꯁꯨꯝ ꯒꯧꯔꯕꯤ ꯍꯣꯏꯗ ꯁꯨꯝ ꯆꯠꯂꯦ ꯑꯩ ꯒꯧꯔꯕꯤ ꯍꯣꯏꯗ ꯆꯦꯜꯂꯦ ꯇꯥꯃꯣ ꯒꯧꯔꯕꯤꯒ ꯑꯩꯒ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯗꯅ ꯅꯪꯅ ꯚꯛꯇꯤ ꯃꯆꯥ ꯑꯃ ꯇꯧꯔ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯑꯩꯅ ꯖꯥꯏ ꯏꯕꯥ ꯏꯕꯨꯡꯉꯣ ꯍꯥꯏꯔꯒꯀꯣ ꯑꯗꯩ ꯏꯕꯥꯅꯤ ꯑꯗꯨꯝ ꯂꯣꯏꯁꯟꯅꯔꯦꯗꯅ ꯑꯗꯩꯗꯤ ꯏꯕꯥꯅꯤ ꯑꯗꯨꯝ ꯊꯨꯡꯅꯔꯦ ꯀꯩ ꯀꯥꯟꯅꯅꯤ ꯄꯩꯁꯥꯁꯨ ꯀꯣꯏꯅꯕꯗ ꯎꯅꯕꯗ ꯄꯩꯁా ꯃꯌꯥꯝ ꯇꯤꯡꯉꯤ ꯑꯗꯨꯅ ꯍꯌꯦꯡ 이반이 안강기 이반 짜오나 쇼를로래 걸문해 어쩐지 미래도가 빠실게 도이냐 시디 브라마 붕기 마찬인 시디야 베마우 오 베마우 낭나 프링프링 종무도 오라가 뭉시바 좀 헷갈리네 마이시데 기장 알람마디 칸거담 모바일기 마이시는 까빠시데디 야드린 에이 거르비야 마이디 양 까쿠노미 시다 뭐 콜레이즈 미칸기네 미나뭐 아스 무티 낭기 미드수 폰 떠럭게 깡나 숨찍살레 ngahaktung dillen bani wani yae he muthi bungo as yare se gorbi amtang ko phone tung ngahak lergane pungkhai si manung da mar phone torok tragadi akhuna phone torok seba adudagi karino sinana ba torok seba hoine do maina silo ba adui marak tu da ai ngahaktung swai ji da amam ba si da romance ngahaktung tauge ko bema bemo
ꯀꯩꯁꯨ ꯇꯧꯔꯣꯏꯃꯤ ꯀꯔꯤꯅꯣꯅꯦ ꯁꯨꯝ ꯐꯝꯃꯤꯟꯅꯁꯦꯃꯤ ꯐꯝꯃꯤꯟꯅꯔꯗꯤ ꯀꯥꯡ ꯆꯤꯛꯄꯗꯣ ꯈꯔ ꯐꯩꯌꯦꯕ ꯀꯔꯤꯅꯣꯅꯦ ꯀꯥꯡꯅꯦ ꯇꯧꯔꯤꯁꯤꯁꯨ ꯅꯨꯄꯥꯗ ꯆꯤꯛꯏ ꯅꯨꯄꯥꯗ ꯆꯤꯛ ꯀꯥꯡꯁꯦ ꯑꯃꯣꯝ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯥꯡꯁꯤꯡꯁꯤꯅ ꯀꯔꯤꯅꯣꯅꯦ ꯃꯉꯣꯟꯗꯗꯤ ꯑꯝꯇ ꯆꯤꯛꯇꯦꯕꯁꯦ ꯑꯁ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁ 인스펙터 ꯇꯌꯥꯔ ꯅꯪꯅ ꯐꯣꯟꯗꯨ ꯄꯨꯈꯤꯗꯅ ꯑꯃꯨꯛ ꯅꯝꯕꯔ ꯑꯃꯗꯨ ꯑꯃꯨꯛ ꯆꯤꯝꯐꯥ ꯄꯨꯍꯧꯗ꯭ꯔꯦꯅꯦ ꯑꯩ ꯑꯁ ꯅꯝꯗꯅ ꯐꯣꯟꯁꯨ ꯄꯨꯈꯤꯕ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯩꯅ ꯅꯝꯕꯔ ꯑꯅꯧꯕꯗꯨꯁꯨ ꯑꯃꯨꯛ ꯁꯦꯞ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯅꯝꯕꯔꯗꯨꯗꯤ ꯊꯨꯗꯦꯛꯂꯝꯂꯅꯤ ꯑꯅꯤꯁꯨꯕ ꯅꯝꯕꯔꯗꯨꯗꯤ ꯁꯦꯞ ꯇꯧꯕꯗꯨ ꯃꯈꯣꯏꯅ ꯁꯦꯞ ꯇꯧꯏ ꯍꯥꯏꯕꯗꯤ ꯈꯪꯉꯨ ꯑꯗꯨꯔꯕꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯐꯔꯣꯏ ꯑꯩ ꯆꯠꯅꯕ ꯇꯧꯒꯦ ꯑꯝꯇ ꯂꯣꯏꯁꯟꯒꯦ ꯃꯣꯏ ꯄꯥꯕꯨꯡ ꯀꯗꯥꯏꯗꯅꯣ ꯆꯠꯄꯤꯒꯗꯧꯔꯤꯗꯨꯕꯣ ꯃꯃꯥ ꯊꯕꯛꯅꯤ ꯀꯔꯤ ꯂꯩꯔꯦ ꯊꯕꯛꯇꯣ ꯅꯆꯥꯅꯨꯄꯥꯁꯨ ꯄꯨꯂꯤꯁꯀꯤ ꯀꯁꯇꯗꯤꯗ ꯂꯩꯔꯤ ꯃꯣꯏ ꯄꯥꯕꯨꯡꯅ ꯇꯧꯔꯤ ꯊꯕꯛꯇꯣ ꯑꯐꯕ ꯊꯕꯛꯇꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯅꯍꯥꯟꯋꯥꯏꯅꯦ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯁꯤꯡꯗꯣ ꯃꯗꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯂꯣꯏꯅ ꯍꯟꯖꯜꯂꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯄꯥ ꯌꯥꯎꯅꯅꯦ ꯐꯠꯇꯕ ꯌꯥꯎꯈꯠꯂꯛꯄꯁꯤꯗꯅꯦ ꯑꯩꯒꯤꯗꯤꯅꯦ ꯏꯋꯥ ꯐꯠꯇ꯭ꯔꯁꯨ ꯏꯆꯥꯗꯣ ꯐꯠꯇ꯭ꯔꯁꯨꯅꯦ ꯁꯤꯕꯗꯤ ꯄꯥꯝꯗꯤꯌꯦ ꯖꯦꯜꯗꯒ ꯂꯩꯕꯗꯣ ꯑꯩꯗꯤ ꯄꯥꯝꯗꯕ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯌꯨꯝꯗ ꯂꯩꯕꯤꯌꯣ ꯑꯩ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯑꯩꯅ ꯇꯧꯔꯤꯁꯤ ꯈꯪꯗ꯭ꯔꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯂꯣꯀꯞꯇ ꯂꯩꯔꯒ ꯅꯪꯅ ꯆꯥꯛ ꯆꯥꯛꯈꯣꯝ ꯆꯥꯗꯅ ꯂꯩꯔꯤꯗꯨꯕꯨ ꯑꯩꯗꯤ ꯑꯍꯤꯡ ꯇꯨꯝꯗꯦꯅꯦ ꯑꯩꯗꯤ ꯑꯍꯤꯡ ꯇꯨꯝꯗꯦ ꯏꯆꯥ ꯑꯃꯠꯇ ꯄꯣꯛꯆꯕ ꯑꯩꯒꯤ ꯏꯆꯥ ꯄ꯭ꯔꯤꯟꯁꯄꯨ ꯄꯨꯂꯤꯁꯀꯤ ꯀꯁꯇꯗꯤꯗ ꯃꯣꯏ ꯕꯥꯕꯨ ꯑꯗꯨꯗꯤ ꯅꯆꯥꯗꯨꯅ ꯐꯠꯇꯕꯒꯤꯅꯦ ꯃꯥꯅ ꯑꯐꯕ ꯁꯥꯔꯒ ꯃꯤꯒꯤ ꯃꯆꯥꯁꯤꯡꯗꯨ ꯀꯔꯤꯒꯤ ꯋꯥꯔꯛꯂꯤꯅꯣ ꯃꯥꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯔꯤꯒꯤ ꯐꯣꯇꯣꯁꯤꯡ ꯚꯤꯗꯤꯑꯣꯁꯤꯡ ꯊꯥꯒꯠꯂꯤꯅꯣꯕ ꯉꯁꯤꯗꯤ ꯃꯥꯒꯤ ꯑꯃꯨꯛ ꯊꯥꯒꯠꯂꯦꯗꯅ ꯑꯗꯨꯇꯁꯨ ꯅꯠꯇꯦ ꯃꯤꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯀꯔꯤꯃꯇ ꯈꯪꯗ꯭ꯔꯦꯕ ꯑꯩ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯒꯦ ꯅꯟꯁꯦꯟꯁ ꯑꯩꯅ ꯆꯠꯂꯤꯕ ꯊꯕꯛꯁꯤꯗ ꯅꯪꯅ ꯀꯅꯥꯃꯠꯇꯗ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄ꯭ꯔꯤꯟꯁꯅ ꯑꯋꯥꯕ ꯆꯩꯅꯥ ꯈꯥꯡꯂꯤꯕꯗꯨ ꯃꯗꯨꯕꯨ ꯑꯋꯥꯕ ꯄꯤꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯑꯩꯅ ꯑꯋꯥꯕ ꯄꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕ ꯑꯗꯨꯁꯨ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗ ꯃꯥ ꯃꯁꯥꯃꯛꯇꯅꯤꯅꯦ ꯍꯣꯏ ꯂꯩꯀꯥꯏꯗ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯣꯏ ꯅꯆꯥꯅꯨꯄꯥꯗꯨ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯗꯤ ꯁꯥ ꯑꯣꯜꯂꯕꯅꯤ ꯁꯥ ꯆꯠꯂꯨꯈꯤꯒꯦ ꯌꯥꯕꯣ ꯑꯁꯤꯗꯤ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤꯍꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯃꯐꯝꯁꯤꯗ ꯆꯪꯉꯝꯃꯤꯗꯨꯗꯤ ꯃꯔꯝ ꯂꯩꯕꯖꯥꯠꯅꯤꯗꯅ ꯑꯁ ꯅꯣꯏ ꯅꯚꯥꯏꯁꯤꯗꯤ ꯃꯅꯝ नंबर कल्ली है पूरा माजदी जर्मन शेफर नहीं है पूरा रोई भी नहीं है इतो मागे खुंगुल लीना बताओ चलाओ मरम लोइने खांगे दन होजे गाड़ी दो याम थुनो थुनो बताओ चलाओ लाओ चलाओ थुनो थुनो सा चलाओ होय यमो अस गाड़ी हो करगे आधा सकी तंगारी लाओ तुंगी ने चलाओ अस यमो खरा थुनो थोजल को मागे मतुंग इलकपनी गाना माना चिंगहान गिनु को ꯆꯨꯝꯅ ꯈꯤꯇꯪꯒꯁꯨ ꯍꯦꯟꯒꯠꯁꯦ ꯑꯗꯨꯒꯅꯦ ꯉꯥꯏꯍꯥꯛꯇꯪꯒ ꯑꯃꯨꯛꯁꯨ ꯃꯅꯤꯡꯗ ꯑꯃꯨꯛ ꯊꯪꯁꯦ ꯃꯥꯟꯗꯅꯕ ꯏꯪꯂꯤꯁ ꯐꯤꯂꯝꯗꯒ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦꯕ ꯏꯇꯣ ꯑꯩ ꯄꯨꯛꯅꯤꯡꯁꯦ ꯂꯩꯇꯥꯕ ꯉꯝꯗꯦ ꯏꯇꯣ ꯑꯁ ꯌꯥꯃꯣ ꯀꯔꯤꯝꯇ ꯈꯜꯂꯣꯅꯣ ꯉꯁꯥꯏꯒꯤꯗꯤ ꯀ꯭ꯂꯨ ꯑꯃꯠꯇ ꯐꯪꯗꯕꯅꯤꯗꯅ ꯒꯥꯔꯤ ꯑꯉꯧꯕꯅꯤ ꯈꯪꯉꯦ ꯑꯁꯤ ꯅꯨꯄꯥꯁꯤ ꯃꯇꯨꯡ ꯏꯟꯅꯔꯗꯤ ꯈꯪꯉꯦ ꯀꯩꯅꯣ ꯍꯧꯖꯤꯛ ꯃꯥꯅ ꯏꯃꯨꯡꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯉꯁꯥꯏꯗꯒꯤ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤꯒꯤ ꯇꯥꯏꯞꯇ ꯏꯕꯥꯅꯤꯅ ꯂꯨꯝꯃ ꯇꯥꯔꯩꯗꯣ ꯑꯁꯦꯡꯕ ꯂꯣꯏꯅ ꯈꯪꯉꯦ ꯀꯩꯅꯣ ꯑꯗꯣ ꯅꯈꯣꯏꯅ ꯚꯥꯏꯗ ꯄꯥꯎ ꯑꯝꯇ ꯄꯤꯕꯅ ꯐꯕ꯭ꯔꯣ ꯉꯥꯏꯈꯣ ꯄꯤꯁꯤ मागी मतुंग अदुम इलगा अखो सोइदन पाउ पिनबद तौसी मरक्ता नंग पाउ फाउनब ngambreं फरे फरे याबो सोइदन ने सिदगिदि ngasi सोइदनि चन तो बिकल दं ai leita bangam thi yamna pakhale as adumaina pakhaladi yaroi mi yamugi na hawagi khuruna la phu thu depido madugi mihindu toro loirege dogi yamo as yamu kan do sonda gnu keno ne se adugi sarune magi matung je do minji se मुथिया थेंजलेदा मुथिया आई जो ngसाइदगी नुपी मचाजिदा टाइम पास तौबदा वारे माना सुखुम जुखुमदे आई कांग मरकसिदने कांगना चिकमनना
이사시 마트랑 로인 뽀메 낭고 폰놈도 떠우다 아스 거르비 낭나 머로라마 पैसा फंदो खजिक तक आइरम दितो कोमी कुता सादर दिमा मफम से लाम रजु खंग होरेन फोन तवे न मुंगा रजु खंग अस मुथे असु yang कुइरबो मा काउदरगा तुम मनी फोन नम तोंसलोमी करी हेरे अमतंग दी तोंसलोगे दोगे मिस कॉल और जुपियोबा अस खंगदरेने तौरिस फरे मिनिट मंगा मुक्ता ngaइरगा येंगसी Nako, ito no phone tore. Hello, ito. Kari hage? Sir, ngasay sir, koy na sang namay yumdo sir. Ay koy na sang bahay ba di? Sir na numidang da, imong mamada sang mo do. Noy di kamay kangi ba? Sir, ako'y susum tobong kang da na sa rogi tung da, sum inarak ba di ki lola ga yeng mo ni sir. Ado kay dorge? Noy di ado kay dorino ba? Sir, ado gino pa to sir. Maasi karino kanano yenge na. 야봉가 코인이나 뭐코이기 예나 카다 lummaga mana imung danga ngwa do tabada sir soidena mu kitchen to bido mana phare sir ado sir ai khoina mabu kitchen to bi pothoro haina phabu gi mota mana satkibu mai kai tuda ai khoi hojik tung inari sir kari no hasibo madi kadai saliba sir mana phone to goda bodo sir khoina paibo phone do phone number yaw kre ai ada mama pham du da chatte yaro haidena magi nu biga do khupang ga thajalame sir adugo sir ma chakre adugi tung do khoji hojik inari नकोई हुजी करोम लेर बा सर नेशनल हाईवे की लंबी की नोचोबम थांगबुद चलिए सर फरे दुदी माने चली बाब देदा दो इंगोंदा मतम साना पिरो अदुगा आइगा पाव फोनोसी फरे फरे फरी सर मुथे फोनो तौरोदा बुंजी याद्रेदा को आई अस पैसा का पामद्रे आई पैसा तो नंग लौजरोसे फोदों तो मी मुथिया करीनो सिदा लेबे नुपीजना आइनो ओइबे याबो ओइदोरदि फै सिदैदा पैसा का पामद्रे फोन अब तोक्से अब तोक्सलो अस नंग न मरोल म गौरबी मेन मानतादी ओरेन म ngang फरेसे तौरगे ए चले 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 कोई नो पाइदिना सर ngasagi ramesor ki phone du ring le sir kari ngakho ngakho aingon da piro ai tong aduga ne ai ni wari sanaring da nakhoi kari muto wangang gor ko lai lai noi tumi le ko sir kai do biroge phone je sar di tor kono na haiba ado akoi je ching da sum leiba sida leiba ngam jalak tre sir waro bi dia de sir phone je कोना तौरो दे हाबने तो सर फोन दि तौ जरूरे सर कमाई तौ जिगे सर नोइने लेडी दो क्राइ दनो रामेश्वर रहिन हाइबो वादनो इता दिने इंस्पेक्टर तयैना करि तौ गतबे आइने लैयो हाइबो मफम दो नखोइ लेबे नत्रो सर अदु मफम दुदि मिसु याम चलेना खितंग काखलगा मदुगी मनिंग थंग चिकचेप तो द लेरे मनिंग थंग बाइबदि सर वाटर सप्लाई लेबे दो अदुगी मनिंग साइड तो दा अदम मधुगी मफम दुद लेरमो खंगरा आई चानुपा प्रिंस पुलिस कस्टडी दा इंस्पेक्टर तयैना ओटपगी आई नुपी मसा दु मसा सोप यारोको करीमत नुपी मसा दु सोहन बे यारोय सर अखोय करीमत सोकते सर मा दम याम सेबोन लेरी सर यामना फै मधुगी अहेन मना पीगनी मफम मधुदाई याम थुने यौरक्लगनी सर अदुदी अखोगी मना अदुदी यौबिरब्रा सर नखोगी मना हाइबदि करी सर कौबिरब्रा हाइसबो नुपीदु फारो अदुगा पैसा पीने ना हाइबदु सर कौथोकपिग्रब्रा सर सर जो थबक लोइरकान कौबिदु जाना इहे आई काउरुरेदना नखोइने हाइबो पैसा बोइने पीदेरो मना याम चाउन पीगनी तौबदबु नुपी मसादो करीमत सोलंबे यारोय हौजिक एखोय मी कुखर की तुंग मफम अतु योक्सलगनी अतोप गाड़ी लाकपा मीने करकपा लोइनमक अदुगा फोन तोरकपदा नंग फोन खुंबे यादे आई लाक्त्रिबो फावबन खोय मफम मदुदे लेरंगदबने रामेश्वर इन हारी बसिन खंगेदरा फनी सर एखोय दुम लेजरे सर आई थमगे
ꯐꯔꯦ ꯁꯥꯔ ꯑꯁ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯁꯥꯔꯁꯤꯗꯤ ꯄꯨꯔꯥ ꯔꯥꯃꯦꯁꯣꯔꯗꯒꯤ ꯈꯣꯟꯖꯦꯜꯗ ꯄꯨꯔꯥ ꯇꯧꯔꯛꯄꯁꯤꯕꯨ ꯁꯥꯔ ꯑꯁ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗꯀꯣ ꯁꯥꯔ ꯒꯥꯎꯃꯩ ꯃꯇꯥꯡ ꯔꯥꯃꯦꯁꯣꯔꯅꯤ ꯈꯟꯅ ꯃꯍꯥꯛꯇꯤ ꯊꯥꯖꯈ꯭ꯔꯦꯗ ꯑꯗꯨꯕꯨ ꯒꯥꯔꯤꯗꯣ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯃꯅꯥꯛꯂꯣꯝꯗ ꯊꯧꯖꯜꯂꯣ ꯂꯥꯞꯅ ꯒꯥꯔꯤꯗꯨ ꯊꯝꯃꯝꯃꯒ ꯃꯐꯝ ꯑꯗꯨꯗ ꯆꯪꯒꯗꯕꯅꯤ ꯆꯪꯂꯕꯁꯨ ꯑꯩ ꯏꯊꯟꯇ ꯍꯥꯟꯅ ꯆꯪꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯒꯤ ꯇꯨꯡꯗ ꯆꯪꯂꯛꯀꯗꯕꯅꯤ ꯈꯨꯖꯨ ꯈꯨꯠꯂꯥꯏ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯅꯈꯣꯏ ꯆꯦꯛꯁꯤꯟꯒꯗꯕ ꯁꯟꯇꯣꯁ ꯁꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔꯗꯒꯤ ꯀꯔꯤꯃꯠꯇ ꯂꯥꯛꯇ꯭ꯔꯕ꯭ꯔꯥ ꯁꯥꯔ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯁꯤꯗ ꯈꯤꯇꯪ ꯐꯔꯛ ꯇꯥꯔꯦ ꯍꯌꯦꯡ ꯑꯌꯨꯛ ꯁꯣꯏꯗꯅ ꯄꯤꯒꯦ ꯍꯥꯏ ꯁꯟꯇꯣꯁ ꯑꯌꯨꯛ ꯉꯥꯏꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦꯅꯦ ꯑꯗꯨꯕꯨ ꯐꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯔꯛꯄꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯈꯪꯂꯦꯗꯅ ꯑꯩꯈꯣꯏ ꯆꯪꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯙ꯭ꯔꯨꯕ ꯑꯃꯗꯤ ꯏꯇꯣꯒ ꯃꯈꯣꯏꯅꯁꯨ ꯔꯥꯃꯦꯁꯣꯔꯒꯤ ꯇꯨꯡꯗ ꯂꯥꯛꯂꯤ ꯃꯐꯝ ꯑꯁꯤ ꯆꯞ ꯃꯥꯟꯅꯅ ꯐꯪꯖꯤꯟꯅꯕ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯔꯥꯃꯦꯁꯣꯔꯅ ꯍꯥꯜꯂꯕꯗꯤ ꯑꯩꯈꯣꯏ ꯈꯖꯤꯛꯇꯪ ꯉꯥꯏꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯃꯈꯥ ꯆꯠꯊꯒꯗꯕꯅꯤ ꯒꯥꯃꯩ ꯊꯧꯖꯜꯂꯣ ꯐꯒꯅꯤ ꯁꯥꯔ ꯌꯥꯝꯕꯣ ꯁꯠ ꯊꯧꯖꯜꯂꯣ ꯃꯥꯅ ꯑꯃꯨꯛ ꯒꯥꯔꯤꯁꯤ ꯒꯣꯂꯥꯏꯗ ꯍꯦꯟꯒꯠꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯤ ꯈꯪꯗ ꯂꯩꯍꯧꯅꯤꯀꯣ ꯌꯥꯝꯕꯣ ꯈꯤꯇꯪ ꯊꯨꯅ ꯊꯧꯖꯜꯂꯣ ꯑꯩꯅ ꯍꯦꯟꯅ ꯂꯩꯕ ꯌꯥꯗ꯭ꯔꯕꯅꯤꯅꯦ ꯏꯇꯣ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯂꯥꯛꯇ꯭ꯔꯤꯖꯥꯠꯂꯣ ꯑꯁ ꯈꯪꯗꯦꯗ ꯅꯈꯣꯏ ꯏꯕꯥꯏ ꯍꯣꯏ ꯇꯤꯝꯗꯨ ꯄꯥꯎꯗꯤ ꯄꯤꯈ꯭ꯔꯕꯅꯤ ꯃꯈꯣꯏꯁꯨ ꯁꯣꯏꯗꯅ ꯃꯐꯝꯁꯤ ꯌꯧꯔꯅꯤ ꯀꯩꯗꯧꯔꯒꯦ ꯃꯥꯅ ꯍꯦꯛ ꯈꯥꯝꯕ ꯃꯐꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯂꯩꯔꯝꯃꯗꯧꯗꯨꯕꯨ ꯌꯥꯝꯕꯣ ꯀꯔꯤꯝꯇ ꯋꯥꯔꯣꯅꯨ ꯉꯁꯤꯗꯤ ꯆꯠꯇꯨꯕꯤ ꯑꯩꯈꯣꯏꯅ ꯀꯜꯂꯗꯧꯅꯤꯅꯤ ꯌꯥꯝꯕꯣ ꯏꯇꯣ ꯑꯩ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯃꯦ ꯑꯩ ꯅꯨꯄꯥꯁꯤꯒꯤ ꯒꯥꯔꯤꯁꯤ ꯈꯥꯝꯃꯒ ꯃꯈꯧꯔꯤꯁꯤ ꯂꯩꯈꯥꯏꯔꯒ ꯃꯦꯠꯂꯒ ꯍꯥꯠꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯑꯁ ꯀꯗꯥꯏꯗꯒꯤ ꯌꯥꯝꯕꯣ ꯑꯗꯨ ꯌꯥꯗꯒꯦ ꯑꯗꯨ ꯃꯦꯠꯂ ꯍꯥꯠꯂꯨꯔꯗꯤ ꯏꯆꯟ ꯇꯣꯝꯕꯤꯒꯤ ꯂꯩꯐꯝꯗꯤ ꯈꯪꯉꯔꯣꯏꯃꯤ ꯃꯥꯒꯤ ꯃꯐꯝꯗꯨ ꯌꯧꯅꯕ ꯊꯧꯖꯜꯂꯣ ꯌꯥꯝꯕꯣ ꯊꯧꯖꯜꯂꯣ ꯃꯥꯒꯤ ꯃꯇꯨꯡꯗ ꯊꯧꯖꯜꯂꯣ ꯑꯣ ꯒꯧꯔꯕꯤ ꯄꯥꯎ ꯐꯥꯎꯅꯔꯦ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎꯔꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯕꯨ ꯍꯥꯏꯔꯒꯦꯅꯦ ꯃꯨꯊꯤꯌꯥ ꯄꯩꯁꯥꯕꯨ ꯄꯨꯔꯦ ꯍꯥꯏꯕ꯭ꯔꯣ ꯄꯩꯁꯥꯗ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯃꯅꯥ ꯑꯍꯦꯟꯕ ꯄꯨꯔꯛꯑꯦꯒ ꯌꯥꯝ ꯍꯥꯏꯈ꯭ꯔꯕꯅꯤ ꯌꯧꯁꯜꯂꯅꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯁꯤꯒꯤ ꯃꯅꯤꯡꯗ ꯂꯩꯔꯦꯗꯅ ꯑꯩꯅ ꯄꯥꯎ ꯄꯤꯈ꯭ꯔꯦꯗꯅ ꯑꯁ ꯑꯗꯨꯅꯦꯃꯤ ꯉꯁꯥꯏꯅ ꯑꯩꯅ ꯐꯣꯟ ꯇꯧꯅ ꯍꯥꯏꯔꯦ ꯅꯪꯅ ꯐꯣꯟꯗꯤ ꯁꯨꯡꯇꯧ ꯇꯧꯗꯦ ꯀꯤꯔꯤꯅꯦꯅ ꯑꯗꯨꯝ ꯇꯧ ꯂꯩ ꯑꯣ ꯃꯥꯁꯨ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯑꯝꯃꯤ ꯒꯥꯔꯤ ꯃꯈꯣꯟ ꯇꯥꯏ ꯀꯔꯤꯝ ꯈꯜꯂꯣꯅꯨ ꯅꯨꯄꯤ ꯃꯆꯥꯗꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯍꯥꯠꯇꯣꯛꯇꯣꯔꯤꯖꯥꯠꯂ ꯀꯗꯥꯏꯗ ꯊꯝꯗꯣꯔꯤꯕꯅꯣ ꯀꯥ ꯑꯃꯗ ꯁꯣ ꯂꯣꯟꯁꯜꯂ ꯊꯝꯗꯣꯏꯖꯥꯠꯂ ꯅꯨꯡꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯨꯊꯤ ꯑꯩꯒꯤ ꯋꯥꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅꯕꯨ ꯍꯤꯡꯉꯕ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯁꯤ ꯅꯥꯟꯊꯣꯛꯑ ꯃꯌꯨꯝ ꯆꯠꯈ꯭ꯔꯕ 이반이도 삐게도리고 पैसा도 까이르가 짜버 로이드링에다 이반이 아돔 로이래 마람디 인스펙터 따야인 칼로 낭네 타복 보라이네나 낭수 पैसा पामदन होई हरे नत्रो कनानो करीनो तो फजनदी हंगदे थबक लेबरा पैसा फंगबा लई हरे ससी लाए करीनो वाथी वारे नंगजुबा आदे मंगा नम लेरे मंगा जे असी ओरंगनी सेम सारो नुपीदो ना थोकिनिको होय हे गाड़ी में लाइसे सोइदन रामेश्वर ओरंगनी वाटर सप्लाई सिगी कादा लैयो हाइबो ओरंगनी अदुबो महाकी मियोसिंग अदु वाटर सप्लाई की मनिंग द लेरब सोइदनमकी वाटर सप्लाई सि मनाक्ता संगलबदी आइखोइना मागी मतुंग इनरगा मथक्ता काना होनगदब अदुगो कोना आइखोइना मखोइ फागदब सर अदुदि आइखोइना लेरिसे सर मफम सिबु यारिब्रा सर गामाई चप चारिबन ngसाइदिगे आइखोइना लुमदुनु लेरिसे आइखोइना मथक्ता कारगे चन तोमबिबु ngसाइना कनबे यारे अदुबो रामेश्वर जु मफम असिदा विटनेस का लोइना फाबदुनि आइना पामलिबा ओहाय सर नखोइ सेक्शन लेयो मा कास दे संग्रे सर आदसु गाड़ी मंगालम लाई सर नाइखो इतोगा द्रुबगा सोइदन ओरंगनी मखोइ तुंग इनरे हेबनि संतोष सर असाइदा मखोइगी मनाक्ता गाड़ी खाम अदुगा द्रुबगा इतोरयो ओइरमदब तारदि लाइबा मिसिंगदो निंगथिजन चेक तौ अदुगा फाजल द्रुबगा इतोगा ओरमगदि कशु काइद्रे फनि सर अस कनाइदि लेरिनोने आइने स्वाइदि लेगो हारगा स्वाइदि सुंग लेरमदि नुपीदु फारगा पुरगा चटखर जाला मोइ तोरसिबो फोन अदुसु इंस्पेक्टर तयाइना पुखिबदगी नत्रगा मखोइ पुनम फारगा पुखरा जाला आई कौरगा मुक्ति यंगे हे मुठी हो मुठी ए अखोइगी सारामेश्वर कौरी ए गौरबी नुपीदो मखोदो पारगा चिगलो आई हमतो खोंगेको सान अखोइ सि मनिंगदे लेरे सान नोइदे त कई दौरी नपा दौरी नोदा हा अस अमुंग गांगसलेने
mana phangam dai si namu sar sar lau pi ga habra ai koi lak so habra le mo ai lai minai masa sing si de kadai nupi du kadai sar sida lei sare sar akoi di kang chik pada ngai bangam da nga sai digi ei tumile sar phone ju ai na tumile habde ai na phone ju tok jaba tumile habni ne ei nupi nang ni na bungna ai gi chano pa du phajan na ma gi lokap ta tham ai gi chano pa da pi ba chaina khodima nangon da pi ba ta aduga nang gi na bunga du na madu gi chaina puno mak tu mangon da phang ba ta bani ne na ko ta galo kana no Rameswar nang na ai gi chano pi da kari na tik lai da na kari chaina pi raga inspector tayai da kari chaina phanga doriba na ko ta galo ai na ko ni so 시디 인스펙터 때문에 그만 좀 노르비 무티 노르비라 사 아니 지생 그래서 젠전로 시대기 젠동 것실래 게타도 막 거기 밀래 미스터 라메쇼 낭기는 밑 나시딜로 힝네 잡파 밤라 시네 잡파 밤라나 인스펙터 낭나 잉어데 까리 나틱 레이드나 까리 또 봉는 거 돌이가 ngasi mafam masida chap chaba igi aina tawbung amadu nang khang aigi chanupi bunang na phaba matung manau nang na du ma tawbung amdan bagi damak ngasi digi inspector tena ya haida tokida ya sir I am the doctor sir ya I can't don't be papa. I can't don't be papa. I can't don't papa. Ngay ko. Mapam masih giliam na pubi yaro idori. Mahakti mayam gamana daban. Matung manau to bungam dana ba. Ay toke. Obra. Chikarino. Chikanglang gani? Yeah. Na konggiat asida su. Yeah. Oh ida su. Come the way. Ni masaningon pa ko dana. Kabu kay roiba. Mabung tabaton lady have sinang kangde. Not try to magirayo. I get away daddy. Inspector tayay kanano haibudu. Howjik ti kang na branong. Kanghe. Sados. Gari da sorosor singa ga hakalo. Sidi siraroi. Adubu. Makong ase punchi supaki soina iduna. Adumak jail manung da leibo orasano. Gari da hakalo. Sir, ani do drubu na makada pupu dole hore sir. Ako'y doktor. Ako'y doktor ba. Gari gi. 미기 누피보 나 코이기 나 짠나 쟤네 칸만 감다봐 아드가 파르가 보르가 잘라 애기 전도 비보 야 여보 아이 조카래 여기 여보 아유 와 하와 아야 해게 doktor 들어봐 야래 이도 야래 sir aku di luis lagi tau sir bukuina kayak awan gre aku ni contoh bidi ngirum pigina laga mau ini parah ke pur cala mai wani sih aku di matu mulau tau tu napa itu hatu gen tau ni ya bung na tin meda yare say yare naku ini nanga sidi mate ngam chong no pang naku ini leram drabadi aku gi shawa borang ni yam no nungari chantombi lao ibong inakta lao chantombi tamo ay lady ba sidi ay lady matam si pati kang abudugo nang mo kari kita mo talang na pangida ko'y bima tamo ay mga piyo tamo na igi ano ba mapo mo pupira ba ni tamo se yare gari de kakalo nakoy ni nakamdo ba sir ako'y gari yaw jari sir
ꯃꯐꯝ ꯃꯇꯝ ꯌꯦꯡꯗꯅ ꯅꯈꯣꯏꯁꯨ ꯌꯦꯔꯨꯝ ꯄꯤꯕꯗꯨ ꯈꯔ ꯌꯦꯡꯉꯒ ꯂꯝꯕꯤꯗ ꯄꯤꯗ꯭ꯔꯁꯨ ꯌꯨꯝꯗ ꯂꯥꯛꯑꯒ ꯀꯣꯛ ꯊꯤꯜꯂꯄꯤꯌꯨ ꯌꯥꯗ꯭ꯔꯣ ꯍꯥ ꯁꯥꯔ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯕꯨꯡꯅ ꯁꯨꯝ ꯃꯥꯅ ꯏꯀꯥꯏꯖꯕ ꯑꯃꯈꯛ ꯂꯩꯕ ꯅꯠꯇꯦ ꯙ꯭ꯔꯨꯕ ꯀꯅꯥꯗꯅꯣ ꯏꯀꯥꯏꯕꯤꯔꯤꯕꯣ ꯍꯥ ꯌꯨꯝꯗ ꯂꯥꯛꯑꯒ ꯌꯦꯔꯨꯝ ꯄꯤꯕꯗ ꯑꯩ ꯀꯩꯁꯨ ꯁꯥꯎꯔꯣꯏꯅꯦ ꯌꯦꯔꯨꯝ ꯑꯁꯤ ꯆꯥꯅꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯍꯌꯦꯡꯒꯩꯗꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯐꯖꯅ ꯄꯤꯌꯨꯀꯣ ꯍꯣꯏ ꯐꯅꯤ ꯚꯥꯏ ꯑꯩ ꯅꯠꯇꯦ ꯚꯥꯏ ꯌꯥꯔꯦ 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 ꯆꯂꯣ 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 ꯌꯦꯔꯨꯝꯗꯣ ꯍꯌꯦꯡ ꯐꯖꯅ ꯌꯨꯝꯗ ꯄꯨꯔꯒꯅꯦ ꯌꯨꯝꯗ ꯊꯤꯜꯂꯣꯀꯣ ꯐꯅꯤ ꯐꯅꯤ ꯁꯥꯔ ꯍꯣꯏ ꯏꯚꯥꯏ ꯅꯠꯇꯦ ꯁꯥꯔ ꯆꯠꯁꯤꯜꯂꯣ ꯍꯣꯏ ꯆꯠꯁꯤꯜꯂꯣ ꯂꯥꯛꯂꯦ ꯂꯥꯛꯂꯦ inspector tayai 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 lakle 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 inspector tayai 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 uthanaba kan binaba